koi khalak pada masa kel thar khalak pada koi kudong saroi mana maduna yara kati sai sai game ne hindi na ba sudalang se besinga mai ke demuk kana kangan jare
sinzariba competition se yamna simple loina ngasige samlaba Cheiraoba gi loina nai khoi sinjabani maramadna atopa dagi loina ai tare maning dagi oiba nungai taba wahai wata sing yani gai sinabina na ba club ki mai kai te kinolok chere aujik lepi basi khoi just ki matungina mark petrol singda khoi ahong bakra lei bagi maramna left seven maramadna maningda khoi leibiriba lakpiriba kang ahlaman sing morofang singna thabal songba lakpiriba side khoi tongan tongan ba natabau hai sing sinabinda na ba sanjalang jere sing mai kai ding makana noluk chere Marak thana kana gumba activa ma ki so boksa sama nesa Nongpok Sekmai ki official da usik lai jare kana gumna activa ki show ma ta hauragate matik chama praman pipiraga announcement bol sita ke lobirana ba hanan lokchare kana gumba volunteer singai de lakpi da lam de lakpi de bai chinau singna activa ki show ma ta hauragate houses simai khoi announcement bol sita sangbiranaga lobirana ba okay yar yar Hello. All the participants in the knowledge samakatang musician singa aduga akoina arrangement tawzari ba maki temporary ki system sisiga ani ki difference kitang lai re waro ya de first round gi di akoina last participant haibatare ko 13 super participants na sigi hek training ai gi phamjer result jury number 1 of phami sigi mieng gi wang ma hek land revokti akoi hana gi ridam da lai gani aduga ahanba first participants here adom na song bola apa matam da si yori en khalaga su volunteers na adom bu phazila thamgani habdi chatpa yade karam kanda tawdino hai kanda trom doi subajina si he yor kanda musicians na rhythm ma change la kaneba adu la kanda da serial number 1 chatpi ge da baneba serial number 1 sakna matun ngang tang gap lai matun da 2 je dum chatpi ge da ba highway r30 sidagi starting point dai na jury number 2 boki marak sidi ekoi mark tempering like te highway r30 keno da sidi arrangement area ni or the boundary entry and the exit ki area hai tare hai di changtok changsing ki area ne aduduna participation na su kyan tabio music rhythm change to e hai da ne hekta gorong chen bodom ta tawira kano hai di khoi da su ko ngawam su la ka dore aduduna hand of fast roll like re hosila ka doi si roll om ka tangai sele roll om se hos second dui tan da la kani adu kan da rhythm do fast participation thabi ro adu do organizing committee ne khitam tang risk lobio thank you loidana tim amaga khoi gap thambi hai bado hana su khangjakre handa muk naksan natra ka de khoi madugi mak leiro oi mara maduna gap si yari makai gap isana khangna khoi ye
론산 비드나바 하원나나 강은자리 얌다보다 핏 따라 따라기 짱 덤비나바 거의 나룩자리 Okay, music starts.
Tagachare, Nasiki Sulava, 2023 ge, Nasa Nongpok Sekmai sponsor Tauzeraga Pantuk Sava, Thabal competition la Sikidama, Toido and Dogna, Mayam Gidama, Toad Dovili by Game Shizerava, Jet Van ge, Nushizerava now Sinayana, to Kimatic Fazana, Tantachana Timbi Begama and Electana, Tagachare, Hozik Tekoi, competition la Siki, Mapungoiba. Jury member sings the Koi Club ki volunteer singer Khana Zaraga Kanana first second third I would allow to get Tanja Lozake Manamaduna Lam Lamdaki Lakfidi by Kai Kumazariba Itama Sing Participants Sekmai Saisake first second third Kanana Tarakatake Habido Mikup Karang Ibinaba Koi Naloksare Singalava Mikup Amani Logzake, hi, Mikumanisi, Logzabaga, Iroidana. I was a quite minute, and Nikatang, Yama with a minute, Manga, Minimanga Katang, what I'm Logzake, Eduga, Housing Lady Ba, Volunteer sing a day, Tongan Club Key, Topuriba sing a day, Lakfiniba. Nasiki thabal loising ase khut amamam tapairaga de mangas loi bagai khoi first second third lauthokna bagi sem sake loina na iram da mera ikai sing nung sizera be sel sing hairiba thabal ase loi baga music sel sing ase sak pise bagi tanja do hek lau bagai khoi thabal ase sapsara pong tret makhai sapsane khoi thabal hona bagi tanja lau jage manamaduna yam da lebi bai ki nung sizera be sel sing ngarang han ki thabal song ani haina amna wana Senza Songjabado, Koina Koiki Taban Somki Tanzado, Pinabato, Manamaduna, Atuma Tanda, Gravasida Koi, Mark Pisista, Fasakel Tar, Hydrochromatunga, Nakoki Tabal, Home Navigate Tanzado, Lozaki Hina Sinza Langzariva, Nesa Nongpok Sekmai, my Katie in Olopcheri. Quasi Hosans again. Loina bak soma yare koi minute manga
Hello. Karigumta ningsing jage. Akoy ke Nongpok Sekmai ke itai masing akoy club ke executive members singa akoy dang unana ba ningsing jare. Thabal jibu sinbada chokba mating lobiriba Nongpok Sekmai ke mausing. Loina na akoy ojek kasai dagi songbigi ba thabal sing aduge makung matang akoy juri sing na makan na hole. Mayam da khangan janing ba mana. Ngasige sinjariba thabal competition asida sinjal anjariba khoisu serial number da khoi masak kharep tu ise sumna tangi serial number to maramna mayam ngai bi raga isa ge serial number du da yamba da ba Nongpok Sekmai ge mau sing amade nesa Nongpok Sekmai sinjariba thabal competition asida khoi just pibirak po warep tu isana khoi yana lobi raga koi mathang taba dusu mathang sahi dasu sumaina sedagi hena chawna koi chinna ba hone jage loina na Nongpok Sekmai ge mausing koi nesa Nongpok Sekmai gam tang koi unana ba ge tanjam tang lok jage loina na koi ge idam da Nongpok Sekmai ge laisabi sing isan sing koi permit si thabal SP na pirak ba je thigi matik yam tele aduna permit si yam tien mana pung matam ji yam tien na pirak maram na lo haiba ma leiba maram na khoni am thengtena chungba yaroi aduna lesabi sing khoi wanung yong busung rang lo sil lauram nina hojo jing mal lampa ka tholaga khoi thabal se hongna na ba khoi sem sa jage loina khoi music party ki chai sing hek jab loiba ga khoi thabal ji hojin jage ni Yang nungai jaba mana ngasigi seliba thabal competition asigi dhamak hairo kendra ge melo biriba sar thoksom radesamna palising taragi mateng pangbire asigi dhamak sarbu nongkhai leitena thakatu phunguk cheri loina na sar ge medamna howdagi loiba phawba thabal se hogdok piduna amadi loiba phawba leibiba nesa Nongpok Sekmai ge maikai degi amadi Nongpok Sekmai ge prasasing mut chinjaraga tobimal khangba Cheri loina na khoi ge itai masing Nongpok Sekmai ge laikai ahum ge amta khoi gan to unabam changi loina na nesagi president oibirba yama tomba amadi nesagi game secretary gi marup binod akoi announcing bel somda in marup busan announcing bel somda teleng chinghin biro nesagi president oibirba yama tomba marup busan amadi marup binod yargadi khoi somda teleng chin biro ji khoi keno torga hoje yam kana just anina mak tabulation tinchille mayam yengbi ko kanana first second third ta khige haibadu
เอาจะสมัยคอยจุรีเมมเบอร์อันนี้นะยามนักกันนะมาร์กสิจินสินเจริสงสัยสวยแต่มินิมังอักมินิอันนี้กี่มันนุ่งดาเงินสิกิทับอะไรสิกิมาคงมาทำตาครับว่าฟาสสิกิละมาดิทาร์ไก่คุมเนจริบาวเนอร์เบลเลมเลสรีทอกซัมราเดซัมสิงห์เกไก่คุมเนจริเมดามนะคอยไพรซ์สิปีปีรำกันแต่มันมวยนะกะจุรีเมมเบอร์สิงห์สุขคอยคิดตั้งทุนนะมาร์กสิกิจุดจินสินเป็นนักนำมารำเดสิกิทับอะไรสิลอยครับวันนี้ในเชลสิงห์กิโอมาทับอะไรดูเขาหน้าไปกิตันจ้าลากกันตัวเร่มารำมาดูนะjury member ani mang na khitang thuna bak singa do tension biraga announcing buga sida sang birang la gai khoi nga sige prize singa se pi khina ba ke tanja do lojage yamna nungai zaba ma khakna nga sige thabal si haina roba unaroba laitana Cheiraoba numit ke doina na lam da ki tai masing na paisa chang na dress isa ke dress wai biraga nga si de sa na puk semai na sinjeri ba se mapong phan da ba ya de haina lakpi de base hani ngalai tan thakat chere sei khuding goi na stake na phaja ba program sing hapa ngam jage hai ma pham so ne sa na box mai ke mai ke dige thamjare loina na live telecast to bi ni bai ge yama rajuna lam jing bi raga ai ge inau manau tol amadi tongan ba mioi sing nei khoi live telecast to ba lakpi ba ke tamak soi ne hani ngalai tana sijalang jari ba ne sa na box mai ke dige na chere ay ginung sila inaw busan kamanyara ka de announcing bulis sila sa naba kangan jari yam na lang tak naba matamay ba dun hujung simak ikoi kadana tani hai nauzik mayam puna mana hangduna lakpa wahang ado sumna tagi minute khare ki matung dade ikoi soidana khanglagane maramaduna mayam puna magna tahan ningba tim sing ado lai khrum duna isor ningbi duna ikoi laibiyo ngaki matung dade soidana ngasige competition asigi first second amadi third soidana songthong lalagane loina na iram da minai kai sigi nong sirabai sal sing matam na fatta bana koi ang sing mana koi ground da lao da koi ke thabal do hauna ba ke tanja lo ke amutal na khangan ke dai kai ram da masig nung sizra bai sal sing da koi ju sima thabal se koi hauna ba ke tanja do lai mana maduna thu matam da na koi show session dress set pa loi raga ground se ke koi ba thu matam da lang na ba amukan na khangale
loina loina na ngasi simlaba pangthongliba thabal competition asigi mateng pangpirakhiba yamna nungsiraba miyoi khradang khoi nauthok sake Sikong Sekmai Municipal Council 1 number 3 ke aigiyamba Sriawang Sangwam Sandramani Singhana ngasi ki pangthok liba competition sikidama lupali singani ki pangteng pangbirame masikidama yamabo ani ngai leitna thakat phongdok sere ani subada Sikong Sekmai Municipal Council ke 1 number 4 ke councillor caretaker na laipi bai ki yamba Sri Yamlembam Indrajit yamba sina lupali singani ki mateng pangpirame masikidama taso haine ngai leitna thakat sere amade Sikong Sekmai Municipal Council ke caretaker chairperson Itaima Romana Sinamgi Romana lupa lising ani ki mateng pangbirame masigidam ta sustai mabo ani ngai letna thagat chari amade 1 number 2 3 amade 4 da leipi ba iramdam ahumgi ward ahumgi councillor singna ngasiki thabal siba pung phan da ba yade haina lupa lising ani ani ki mateng pangbirame gidama haini ngai letna nesa Nongpok Sekmai amade ngasiki sinja langjali ba laikai ahumgi 1 number 3 4 Gimai kai degi hani ngali tena thakar phongok sere loina loina na yum khai bang ongbi loli devi na ngase ki thabal sik oina lapa chama gi mateng pangbina me hani ngali tena thakat sere loina na juri ani na hauses ma loina hai pe ki paulai mana madra zik juri ani thola ga miyam gi mangda yamna khorang na ngai ba ngasiki first second lam jum thar miyam gi mamangda soidana aikhoi uragani akoi ususumai khoi result lauthok sena ngi tanja laujak e mana madana volunteer natna mapan tap dang loina ma thofi na ma dalok chere club ki volunteer amade official natna maya isda kana mata leipi na ma dalok chere madam de khoi ususuma jury ki oja kai khumna jabe oja ojek election birak nei mana maduna
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯆꯔꯒꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯇꯤꯝ ꯑꯃꯗꯤ ꯖꯖꯦꯁ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯒ꯭ꯔꯥꯎꯟꯒꯤ ꯃꯅꯨꯡꯁꯤꯗ ꯆꯪꯕꯤꯔꯛꯇꯅꯕ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯎꯊꯣꯛꯆꯔꯒꯦ ꯌꯥꯔꯒꯗꯤ ꯑꯝꯇ ꯈꯪꯍꯟꯖꯒꯦ ꯑꯩꯈꯣꯏ ꯀ꯭ꯂꯕꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯇꯤꯝ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯑꯩꯈꯣꯏ ꯒ꯭ꯔꯥꯎꯟ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯪꯕꯤꯔꯛꯇꯅꯕ ꯅꯣꯛꯆꯔꯤ ꯑꯝꯇ ꯊꯣꯛꯄꯤꯌꯣ ꯌꯥꯔꯒꯗꯤ Ngasay miyam na khorana ngai ba ngasige competition asige first second third ko lauthong na bagi tanja logjage mana maduna official natna mayai da kana amata lakpitana bai khoi hanan na lokchere amuta khangan jage official natna kana amata role gi manung da changbirak tana lokchere official amati participating team ngasai thabal song yawi khiba natraga official team natna manung asida laktana ba khangale Loina loina na ngasige competition asige dama kai khumna seriba thoksom manitol khongsang ni lakpi ba ai yamal sina lupa lising an gi mateng pang pira mi ani ngai tena thagat chare hausik te khoi competition asige loina loina na gi kai khumna seriba gi yamba social worker salam kanti kumar yamba sina lupa lising ani gi mateng pang pira mi ani ngai tena thagat chare hausik hausik site khoi ngasige sumla ba pangthok liba competition asige first second third lauthona bagi tanja lojage manamaduna akoi official yo mang asna lei dong dang thokpio koi kai khumna serve koi madam koksun jaraga ngasige prize ase pina bagi tanja loge secretary Amo ko suhan na puna mo pui kai kom na butcha ba galoy na ikaw non na kurum chari handam ke pangthok ke ba thabal competition na sige participate puna mag announcing boot hana leiram me ba haidi organizing committee na silli ba mafam area sida loina changchen diu haidana organizing committee mai ke degi nolong ni chingjari amukan na aikoi ge participate puna mag nakal da sai thokton lai biri ba singado yaragadi koige hanege announcing put oina lerami mofam honorables MLA ge koige madam na leriba mai ke somna kon site ta election binaba organizing committee mai ke dege adumaina hare hosik pangthok ki ba thabal competition aduda judges singi tongan tongan ba magi meng amadu magi wakal concept tugi matungina hanagi chanari ba adungoma chana kanglon sing adugi magi leriba system sing dugi matungina Howsik all of the total participants 1 to 13 participant ne adubo hariba participating ase aikoina wasal honda roina 1 daina 11 bow adumaina aikoina khangachai adugi khangalakpado aikoina maningom dagi lauthopagi chanabi makhak hanadagi hona parampara oina aikoina paisal honda lauthopase maningom dai chanai maramaduna aikoina pangthokriba adugunba competition aduda category ahum haibadi compositions rhythms makeup and costume Hariba category ahum asida judges singi mieng thamjabani hariba composition asida 40 marks and rhythms 30 marks and the costume and the makeup na
30 mark ama all of two tens 100 mark asina judges singi view of concept da adumaina akoina thamjai puna total mark asai 200 ni sigi matung oina akoina yengi basi composition da akoina maroina rhythms mari da adumaina thilal laga adumaina performance sing adu yengjakhi bani amazung adom na set piri ba kokdagina khong phawda leiteng biri ba ngasai akoina nungai taba haibadi penbi daba leinabi dam judge ki maike dagi hana akoi lokthok tringai da hana akoi gi magi criteria khra thamja hoge maruina ngasai gi thabal chongakpada isa ithanta akoi gi khongda langchi ba group tu da di loina si daba adagi akoi gi kari haitare cham gi kainoda leigi na chom chempada maruina single badu right hand side tani adu isai tanda left lom daga dumaina chatkhiba adagi fi gi fibal manarakta adagi rhythm so hongakpagi matungina isagi body balancing pubanga maktaba amadi kedoba just ki mamang dasu adum kari haitare isagi hen enjoyment don hengdok khidana haidi laigadaba magi rule amasung regulation adugi wang malana chatkibadagi marks e dumaina kakhiba khotkhiba adubo pangthokriba event asida 1 daina 13 series bukta laikriba participate punamakti sina kanana tagani haibada yamna akhoisu awawam oiki adubo adugumna yamna kopna yengaba matung aduda khar khandok khanjin sana jerkanda ekoina position holder si 1 to 11 haidana dumaina khandok sei 11 position ta kibasi aikoina serial number 7 magna phangkiba magna 200 ki manungda 149 haibadi 149 phangaga magna 13 suba position ta viki aduga tara suba position sina serial number 1 magna ta kibasi 200 ki manungda 153 haibadi 153 score to wiki aduga 9 position da aikoina mioi haidi participate ani serial number 5 amasung 8 da si punna 155 score to wiki aduga nipan suba position da masisu serial number 9 program gi makasa da sera poina aikoina ngak marang takcharaga ngasige sikulaba thabal competition na sigi achauba daita lobiriba kendra sigi MLA oibiriba honorables Sardar Samgi loinabi teme ibemana hariba khoiga organizing committee na semjariba phumba masal election binaba madambu organizing committee mai kaidagi ngot chanjarga nolona nikchingjari madambu kokchinjari tagar phongdok chari madam prize lauthokibagi matungina aikoina postal holder sing lauthorpodagi matungna 8 position da punna taribasi serial number 9 amasung 4 hariba ani asina taminai makoina phangkiba magna 150 ga 6 hariba singa sitabiki aduga 7 position da laikribasina serial number 6 magna phangkiba magna 159 haibadi 150 ga 9 phangki aduga 6 position da serial number 3 magna phangkibna 163 haibadi 163 aduga 5th position da serial number 13 serial number 13 na phangkribasina magna phangkribasi 164 aduga 4th position da phangkibasi serial number 2 magna phangkibna 165 hariba serial number 4 sina mari serial number 2 asina mari shiba position lobiki aduga mayamna khorang na ngai ri pa first second third ase kana no haibadu hauze tinbir ba khwai mayam puna maki mafam da lauk thok sage goes to serial third position serial number 2F 166 hariba serial number 2F asina chamaga humfuga taruk phangaga ahum suba position lovikre aduga second position da serial number 10 hariba sina magna phangkiba score na 165 aduga mayamna khorang na ngai biriba adugunuba first position serial number 11 serial number 11 na phangkiba na 168 poisal honda ohumak ase sumna tegi 1 mark khutang khenaraga adumna ta kibani bunamak pu just when luxury ba akoini gi mai kai dagi ikai kom nabu cha bagoloina na thagar phongdok chari makha tabadi organizing committee da microphone sinazage thank you
ꯑꯩꯈꯣꯏꯒꯤ ꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯖꯖꯦꯁꯁꯤꯡꯅ ꯑꯩꯈꯣꯏ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯑꯩꯈꯣꯏ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔꯁꯦ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯡꯅ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ ꯊꯥꯕꯗꯨ ꯈꯛꯇꯪ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯖꯁꯤ ꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯃꯦꯗꯥꯝꯅ ꯄꯤꯕꯤꯒꯅꯤ ꯀꯧꯁꯤꯟꯖꯒꯦ ꯉꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯠ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 12 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 12ꯀꯤ ꯃꯍꯨꯠ ꯁꯤꯟꯕꯤꯕ ꯌꯥꯕ ꯃꯤ ꯂꯩꯕꯤꯔꯒꯗꯤ ꯊꯣꯛꯄꯤꯔꯛꯑꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯄ꯭ꯔꯥꯏꯖ ꯑꯁꯤ ꯂꯧꯕꯤꯅꯕ ꯅꯣꯜꯂꯨꯛꯆꯔꯤ ꯉꯁꯤꯒꯤ ꯊꯥꯔꯠ ꯄꯣꯖꯤꯁꯟ ꯇꯥꯈꯤꯕ ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 12 ꯑꯩꯈꯣꯏꯅ ꯐꯪꯈꯤꯕ ꯃꯥꯔꯛ 166 ꯁꯦꯔꯤꯌꯦꯜ ꯅꯝꯕꯔ 12ꯀꯤ ꯆꯪꯁꯤꯟꯕꯤꯔꯣ ꯁꯦꯔꯤꯌꯦꯜ ꯅꯝꯕर 12 से करी लमदो खंगजदे याम सेंगना जसिंगना कोई पिजरी से लम खंगनदबिदा सेरियल नंबर द पिजबने दो कोई खंगजद्री खितंग थुजिनबियो कोई मैडम सिंह असाइदगी थाबल जे हेक हौद्रिङैदगी लाखफिबनी अदुना खितंग Tayanda. Serial number 12. Koi kai kumiziri bi madam na sigi prize si koi third position ni prize pibi gani. Mayam kuba kubiyo. Aung kubiyo ngasigi competition adugi third position takiwe serial number 12. Lam dum dang di khangje ge hijam khono hijam khono digi lang birak pe ite missing na asige thabal competition ge third position takre Mathang the second position takiba serial number 10 serial number 10 kind of hangiba 167 serial number 10 akoi changhin biro Mayang kuba kubiyo serial number 10 ngasige thabal competition asige khitang thujin biyo loina khoi mathang asidi mayam na khawra na ngaina riba ngasige thabal competition aduge first position serial number 11 serial number 11 ge koi me changbirak laga koi ngasige prize asi lobiro
Hello. Thakatchare ngasi soloba thabal competition sigri dama hawbadagina loy fawba kai khumna jariba Kendra Sigi MLA Honorable Sir Sri Thoksom Radhe Samsingha ke loina be madam na ngasi thabal si hawbadaina loy fawba yengbiduna amadi samak thabal songba yawbiduna ngasi thabal competition suma phung phan biraba haningai leituna sinja langjarba ne sa Nongpok Sekmai amade Laikai ahungi, kungang sige laikai ahungi mausing maikai degi medamu haningai laituna thakat ufsong sari amade sahi khuting goina pangthok pangam jage amasung sahi khuting goina medam na sunglaba thabak thoram sing asida saruk yaba oibiu haina ne sa Nongpok Sekmai ge maikai degi thakat chapko loina na ikai khumna bot chere loina lauju semai khoi laisabe sing ge thabal khoi hauna bage sem saba musician sing asai pung tarama thoi degi laktro laikhrabani Tengan Bible sin na koi na kutani na koi na ni ai de musician sing sai pung tara ma thoi degi hauna la aga thil laga leirabani adubu wali Bible thaban song da be sin sing